ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯃꯉꯥꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯣꯃꯦꯗꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯥꯔꯟ ꯇꯥꯕ ꯂꯥꯏꯃꯨ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ DN ꯈꯨꯃꯟ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠꯇ ꯅꯥꯎꯕ ꯑꯃꯗꯤ ꯀꯣꯟꯗꯨꯝ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯒꯤ ꯃꯇꯝꯗꯤ ꯊꯦꯡꯖꯤꯟꯈ꯭ꯔꯤ꯫ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯃꯤꯒꯤꯗ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯣꯟꯗꯨꯝꯅ "ꯚꯥꯏ ꯅꯥꯎꯕ, ꯊꯦꯡꯗꯤ ꯊꯦꯡꯉꯕꯅꯤ ꯇꯧꯔꯤꯁꯤ꯫ ꯑꯩꯗꯤ ꯌꯨꯝ ꯑꯃꯗ ꯆꯪꯂꯒ ꯉꯁꯤꯗꯪꯗꯤ ꯂꯩꯖꯒꯦ, ꯐꯔꯛ ꯇꯥꯕꯒꯤꯅꯤ ꯍꯥꯏꯅꯤꯡꯗꯕꯅꯤ꯫ ꯚꯥꯏ ꯀꯣꯟꯗꯣ, ꯌꯥꯝꯅ ꯂꯥꯞꯄꯁꯨ ꯅꯠꯇꯦ, ꯒꯥꯔꯤꯗ ꯆꯠꯄꯕꯨ ꯂꯣꯏꯔꯦꯍꯦ ꯅꯪꯁꯨ꯫ ꯄꯨꯡꯗꯣ ꯀꯌꯥ ꯇꯥꯔꯒꯦ ꯌꯦꯡꯉꯣ ꯑꯝꯇ꯫ ꯚꯥꯏ, ꯄꯨꯡꯕꯨꯗꯤ 9:30 ꯇꯥꯗ꯭ꯔꯤ꯫ ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ ꯌꯥꯝꯅꯁꯨ ꯊꯦꯡꯗ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤ ꯑꯗꯣ ꯊꯧꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯁꯦ ꯈꯪꯍꯧꯗꯅ ꯁ꯭ꯇꯥꯔꯠ ꯑꯗꯣ ꯃꯨꯠꯀꯦ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯒꯤ ꯂꯥꯏꯠ ꯑꯗꯨꯁꯨ ꯃꯨꯠꯀꯦ ꯇꯧꯔꯛꯂꯝꯃꯤ꯫ ꯅꯥꯎꯕꯅ ꯒꯥꯔꯤ ꯑꯗꯣ ꯈꯥꯝꯂꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯌꯦꯡꯂꯤ꯫ ꯀꯣꯟꯗꯨꯝꯅ ꯃꯥꯒꯤ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯂꯤ, ꯑꯗꯨꯕꯨ ꯑꯁꯣꯏꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯒꯥꯔꯤ ꯑꯗꯣ ꯑꯃꯨꯛ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯑꯃꯨꯛ ꯊꯧꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯥꯛꯂꯕ ꯃꯇꯨꯡ ꯄꯨꯡ 9 ꯈꯔ ꯍꯦꯟꯈ꯭ꯔꯤ꯫ ꯌꯥꯝꯅꯕꯨꯗꯤ ꯂꯥꯞꯅꯗ꯭ꯔꯕ ꯃꯇꯝꯅꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒ꯫ ꯇꯟꯖꯥ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯣ ꯊꯧꯔꯝꯕꯗꯒꯤ ꯃꯇꯣꯝꯇ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯅꯥꯎꯕꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯀꯨꯝꯊꯗꯨꯅ ꯀꯥꯏꯗ ꯌꯥꯗ꯭ꯔꯤꯅꯣ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯑꯃꯨꯛ ꯇꯧꯗꯨꯅ ꯊꯧꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯊꯧꯔꯛꯂꯕ ꯃꯇꯨꯡꯗ ꯊꯣꯡ ꯑꯃ ꯂꯥꯜꯂꯝꯃꯤ, ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯒꯥꯔꯤ ꯑꯗꯣ ꯂꯥꯏꯠꯁꯨ ꯃꯨꯠꯈ꯭ꯔꯤ, ꯁ꯭ꯇꯥꯔꯠꯁꯨ ꯃꯨꯠꯈ꯭ꯔꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗꯁꯨ ꯑꯣꯌꯔ ꯆꯛꯄꯒꯤ ꯃꯅꯝ ꯑꯃ ꯅꯝꯂꯛꯈꯤ꯫ ꯑꯁ ꯚꯥꯏ ꯀꯣꯟꯗꯣ, ꯄꯦꯜꯂꯤꯍꯦ ꯏꯕꯣ, ꯉꯁꯤ ꯑꯩꯈꯣꯏꯅꯤꯒꯤ ꯗꯥꯎꯁꯦ꯫ ꯒꯥꯔꯤꯁꯦ ꯍꯟꯗꯛꯇꯤ ꯌꯥꯅꯤ ꯊꯥꯖꯗ꯭ꯔꯤ꯫ ꯌꯧꯔꯝꯗꯥꯏꯁꯤꯗ ꯂꯥꯏ ꯆꯪꯉꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤ ꯑꯗꯣ ꯑꯃꯨꯛ ꯁꯦꯝꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯕꯁꯨ ꯌꯥꯈꯤꯗ꯭ꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯏꯍꯥꯛ ꯁꯦꯝꯂꯤꯉꯩ ꯄꯨꯡꯁꯨ 11 ꯇꯥꯁꯤꯜꯂꯛꯂꯤ꯫ ꯂꯝꯕꯤ ꯑꯗꯣ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯤ꯫ ꯀꯣꯟꯗꯨꯝ ꯑꯃꯗꯤ ꯅꯥꯎꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯤ꯫ ꯑꯁ ꯚꯥꯏ ꯀꯣꯟꯗꯣ, ꯀꯃꯥꯏ ꯇꯧꯅꯤ? ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯤ ꯌꯧꯔꯨꯒꯨꯝꯕꯅꯤ꯫ ꯒꯥꯔꯤꯁꯦ ꯊꯅꯝꯕꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯒꯥꯔꯤꯁꯤꯗ ꯇꯨꯝꯃꯁꯤꯔꯥ? ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯣꯡ ꯑꯗꯨꯒꯤ ꯃꯃꯥꯡꯂꯣꯝꯗ ꯂꯩꯔꯤꯕ ꯈꯣꯡꯕꯥꯜ ꯑꯗꯣ ꯃꯨꯁꯤ ꯉꯥꯟꯕ ꯃꯩꯉꯥꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯏꯟ ꯆꯤꯡꯂꯤꯕꯗ ꯎꯔꯝꯃꯤ꯫ ꯅꯥꯎꯕ ꯑꯃꯗꯤ ꯀꯣꯟꯗꯨꯝ ꯃꯃꯥꯏ ꯑꯗꯣ ꯌꯦꯡꯅꯩ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯟ ꯆꯤꯡꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯤ꯫ ꯚꯥꯏ ꯅꯥꯎꯕ, ꯀꯅꯥꯅꯣ ꯁꯤꯗ ꯏꯟ ꯆꯤꯡꯂꯤꯁꯤꯕꯣ? ꯍꯧꯖꯤꯛꯄꯨ ꯉꯥ ꯐꯥꯅꯕ ꯃꯇꯝꯁꯨ ꯅꯠꯇꯦ, ꯀꯅꯥꯅꯣꯅꯦ ꯁꯤꯕꯣ? ꯚꯥꯏ ꯀꯣꯟꯗꯣ, ꯑꯩꯁꯨ ꯈꯪꯗꯦꯗ, ꯃꯥꯒꯤ ꯃꯩꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯃꯝꯈ꯭ꯔꯦ꯫ ꯈꯔ ꯉꯥꯟꯕ ꯑꯣꯏꯔꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯌꯥꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯑꯉꯥꯡ ꯃꯆꯥ ꯑꯃꯁꯨ ꯀꯟꯅ ꯀꯞꯂꯝꯃꯤ꯫ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯏꯟ ꯆꯤꯡꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯒꯟꯗ ꯄꯣꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯀꯞꯇꯨꯅ ꯊꯦꯝꯕꯒꯤ ꯃꯇꯧꯁꯨ ꯎꯔꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯀꯣꯟꯗꯨꯝꯅ ꯑꯁꯨꯝꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯚꯥꯏ ꯅꯥꯎꯕ, ꯑꯩ ꯆꯤꯡꯅꯔꯛꯑꯦꯕꯣ꯫ ꯈꯣꯡꯕꯥꯟ ꯑꯁꯤꯗꯤ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇꯕꯅꯤ, ꯅꯣꯡ ꯆꯨꯈꯤꯕꯁꯨ ꯂꯩꯇꯦ ꯀꯩꯅꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯕꯗꯨ ꯅꯥꯎꯕꯁꯨ ꯃꯨꯟꯅ ꯇꯥꯔꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ, ꯈꯣꯡꯕꯥꯜ ꯑꯁꯤ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅꯦ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯏꯟ ꯆꯤꯡꯂꯤꯕꯅꯣ? ꯚꯥꯏ, ꯁꯣꯏꯗ꯭ꯔꯦ, ꯑꯁꯤ ꯕꯨꯠ ꯁꯣꯏ ꯑꯣꯏꯔꯝꯒꯅꯤ꯫ ꯕꯨꯠ ꯍꯥꯏꯅ ꯅꯥꯎꯕꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯦꯠꯂꯣꯝꯒꯤ ꯊꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯈꯤꯕꯒꯨꯝ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯈꯤ꯫ ꯅꯥꯎꯕ ꯀꯣꯟꯗꯨꯝꯗ ꯀꯅꯥꯅꯣ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯤꯁꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯀꯣꯟꯗꯨꯝꯁꯨ ꯈꯪꯗꯦ꯫ ꯚꯥꯏ ꯂꯥꯛꯑꯣ, ꯒꯥꯔꯤ ꯑꯁꯦ ꯑꯗꯨꯝ ꯂꯩꯖꯍꯧꯔꯁꯅꯨ, ꯑꯩꯈꯣꯏꯅꯤ ꯆꯠꯅꯅꯕ ꯇꯧꯔꯁꯤ, ꯄꯨꯡꯁꯨ 12 ꯇꯥꯔꯛꯀꯗꯧꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯎꯕꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯀꯣꯟꯗꯨꯝꯅ ꯌꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯒꯥꯔꯤ ꯑꯗꯣ ꯊꯅꯝꯂꯒ ꯑꯗꯨꯃꯛ ꯆꯦꯜꯂꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯃꯥ ꯀꯧꯔꯝꯃꯤ꯫ ꯃꯆꯥꯅ ꯑꯁꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯁꯨ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯣꯏꯕꯨ ꯈꯔ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ? ꯑꯁꯨꯛ ꯊꯦꯡꯂꯁꯤꯐꯥꯎ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯅꯥꯎꯕꯒꯤ ꯃꯃꯥ ꯑꯃꯨꯕꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯈꯨꯝꯂꯝꯗ ꯅꯥꯎꯕꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯃꯨꯕꯤꯁꯨ ꯃꯆꯤꯟ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯐꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯥꯎꯕ ꯀꯣꯟꯗꯨꯝ ꯐꯃꯨꯡꯗ ꯍꯤꯞꯊꯔꯕ ꯃꯇꯨꯡꯅꯤ꯫ ꯚꯥꯏ ꯅꯥꯎꯕ, ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯁ, ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯏꯟ ꯆꯤꯡꯂꯤꯕꯗꯨꯅ ꯀꯅꯥ?
Bhai Kondom, ai su khalle bani. Ising leitaba khongbal aduda kanano injingli duba. Aduga angang chu cheli. Aikhoi ge laikai sidadi angang macha chenbadi amata su leiti. Ado tasena mabut hairibado oira chalo. As ko ka ngawi da bai. Makhoi anina asumna wari tauringai yene khada nupi amana angang thembagumna haina sombira ami. Amuk haina sumbagi makol ado tara ami. Aduga phaglang aduda su hi haudongna khotpagumna goro goro kholai. Nauba kondom de kibana loikri. Aduna ngak tawrum laba matungda khotpa adu su lekri angang sumba su tokri. Makhoi ani sor ngak hontokli. Adubu khara thenjil lakpagdagidi isik sikri. Makhoi ani su phaija khumjinduna adumak tumthakirami. Asomna ahing semadi nungaina adumak tumli. Mathangi numini kondom amade naubasu yungi mi kana haugatna dringai. Makhoi ani do haugatuna gari lausinba tholai. Adubu gari adudi makhoi gi gate ta khamduna lerami. Makhoi ani do punga kaklami. Makhoi ani do mamai ado yengna duna lei. Bhai nauba gari se nangi do natro. Kainu ngarang purakhibasu leiti. Gari yadaba aduda thanam khibadaine. As bhai kokal oi ngauri he tawrisi. Bhai kodom ai suni chap mani kok se ngauri bai. Mato koramda aigi gari se gate asida kanana puraklibado. As bhai ngarang gi thodok tu imahoi da hair shrani aiba. Asam haire e. Adubu mama da haire kino hairami. Aduga makhoi ani gari asdugi manakta sanglaktuna gari manung aduda munna yengduna lei. Kondom kuyeng yengladuna gari adugi manung duda ngahing manam su namla ami. Bainawa gari manung siri ngahing manam munamine. Khoi bunga nga ga hakibrane. Bai ai sungki shaleda. Bai kondo ngarangi engine bi aduna gari se mafam sida pura I or chala. Bai wafam se ima hoida haibana chungani. Adubu kondom na de asengba khangkisi aduga haisi haina hairami. Naubusu kondom na hairibu wafam adu yarami. Gari ado geto hangdoklaga thausinduna thamkri. Aduga nauba kondom su mama mimita thoklaba matung kondom gi mayumda lakminarami. Kondom gi mayumga naubugi mayumga lamnaba haibado oiramde. Makhoi anina sorok adu lalamdai matamda laikai aduda leiba mamangai amaibagi sinphamda leiramba. Ipu pisak adusu makuta khaw macha ama pairaduna mamai adusu koilei leiduna laklibadu kondom amadi naubada urami. Pisak nasu nauba amadi kondom da urami. Pisak kaisu khangdaba saduna kaurei. Ibunga nauba kondom ihau yamna ngalida kadaida jatke hairibano. Matam aduda naubana asumna khumlai. Ipo bhai kondom moi mayumda laklibani. Kondom gai khoini ngarang akhoida dum tumina yeipo. Oh ho ihau ngana hobuse isa yamna phabani. Phare asi hairam laga pisak ado khongthang khara thurap na thanglami. Nauba amadi kondom su pisakta ungduna leri. Bai nauba ipu pisak se masasi itakta pukot punna tawri kaidobu yawrba chano. Bai kashu tawramoida adu saruk noidar chatlaga de kari no khara tanarsi bai. Asamna nauba amadi kondom su kondogi mayumda sanglaktuna kondomgi phamungda phamduna leri. Tanja aduda mapa ibo chowsu macha nupagi manakta sanglaktuna. Hai kondom nauba hantang marang na khoi ani na tawri basibu karino haiba. Yungge ahalamal lei haibagi thaksi ga sisu amata leiti. Amabu oiro ahing ama yumsida haloi hairabadine. Mama mapa aikhoida haifam tho iko. Aigidi na khoi ani bang icha ngaktani. Adubune ahalamane yaroidaba thabaktine. Tawgonu ko. Phare. Aduri ipasune saji kokthong ta phaluki. Asi hairam laga mapa ibo chowbodu thokhirami. Mapa thokhrabada nauba asumna hairi. Bai kondo ngarang ai khoini ne engine bi ma ukhibado. Mafam aduda chatlusi. Kai khanbage. Bai nauba ihai chatlusi. Mafam aduda kai gumba kharadi lerambasu yai. Phare do. Bai ngakta leramo. Ai tuum ta tawki. Asi hairam laga kondom toilet sangkhirami. Naubasu kondom ki phamungda hiptharaga phone ado metuna kai no khara yengduna leiri. Matam aduda kondom gi ka ado
ngahing manam amuk namba haurakhi. Nauba phamung aduda hiplambadagi amuk phamduna kadomdagi lakliba manam no haina manaton adudo susut namduna leiri. Kondonggi kangka makhadasu paktha manam adugi likhundu leiri. Adubu karigumba amata leibadi thengna khidri. Naubata sengna ngahing manam ado yamna hainarukri. Tanja aduda mayai ka adomda ligli glass ama kai kibagi makhol taraki. Nauba kondonggi ka adugi thongudu hangduktuna mayai ka da leptuna lei. Mayai ka aduda ligli glass ama kaiduna taribada urami. Nauba tapna sangsinduna akaiba ligli machet ado tapna khunjin bahurami. Mahangna adomna leiringai kondonggi ka adudagi nupi amana kondom haina kaurakpado tarami. Matam aduda nauba mayai ka dagi khonglei thuna hannana leithorakpada phibam kairabi nupi amana mundu yengduna leiribada urami. Matam aduda nauba kana lauramduna mapanda chenthorei. Tanja aduda kondom sutu tawba loiraduna toilet dagi tholakli. Naubagi akiba sakpam aduda kondom su ipa pakatna asumna hairei. Bhai nauba kidorage kari thinglaroge bhai. Matam aduda naubana mayai kada haiduna lei adubu makhata badingam jadi. Kondom su mayai kada fatchang san khirami. Kondom na mayai ka yorokpa matam dadi kari su thoidokpa uramdi. Adubu ngahing manam kharadi namnami. Ngahing manam asina makoi anida kari karamba thaudok tholakani haiba makoi anina di khangjaramdi. Naubagi manakta amuk laktuna kondongi kada amuk puna changminarakri. Bhai nauba mayai kada kaidorage mayai kada kaisu leiti. Adubu bhai nang kari thengnarake ba hayo basi. Naubasu kondom da mahangna ukhiba pumbada tamdina khangalami. Bhai kondo mayai kada glass akaiba ma thengnaraktro. Bhai thengnarakte kaisu tahowdida aina changbadadi. Ado bhai aina pamungsida hiplingai mayai kada ligli glass ama kaibagi makol tarami. Aisu prap sangduna yenglubani. Matam aduda ligli glass akaiba thengnaki. Akaiba machechingdo khullingai nupi amana nangbu kana kaurakhibani. Aisu kanano khangningduna mai lei thorakpani. Matam aduda phibam kairabi mamit mana chumda pandabi nupi ama leptuna leirongkhibani. Aisu pakatpadagi mapalda adum chenthorakle bai. Kondom sunauban hairibadu thajabadi watlami. Adogibu kaisu kiganuse kaisu toromoy kaisu oiroiba nangi wakhalna oirangani asamna haiduna thembirami. Kondom ki imung asi mapa macha khak leiba imungni aduna kondom na sak thongba tarami. Naubaga kondom ka saksangda sanglaktuna chak thongminarami. Amaramda pisak magi ka aduda phabduna wakhal kaya khalami. Handak aina tawribasibu kanagumana khangkiba taradi ai phibamdi kya charuse. Adubu aina ngasi phawba lai sanarakpa asida kana amatanadi khangdribani. Ngasagi angang aniduna amu aise chingnakraba jala. Kaishudi chingnaramboida. Aduga aigi laimu haipa saba anidunane. Gari adubu mayum phawba thinkiba asina makhoi anida wahang amadi soidana hanglambani. Madu laimu anida khangni ngasidi laknagiba. Asi hairaga laimu anida kaurammi. Laimu anidusu hainaba tanaba yadaba laimuni. Mamangdasu makhoi anise atopa lai sanaba amaiba amana senaba ngamdraduna thamkhibani. Adubu pisaknadi laimu asigi maramda kaisu khangdabana laimu anido magi thabakda sijinnanaba khanduna thamkhibani. Ngihaki matungda laimu anido maikhu onduna pairaknaga pisakki mamang aduda laimugi saktam amuk onduna leptuna lerami. Pisak makuta migi saru makak ama paiduna laimu aniduda asumna yenglaga hairei. Nakhoi anina ngarang tawribado karino? Ainedi nupa anido ayuk gari lawba lakpada makhoi anibu thawai satke khankhibani. Adubu noi anina aigi apangbagi aningbagi oina kaihange. Adubu noi anidane aida aroiba oina hairi. Nakhoi anina ne makhoi anibu ngasidagi senaduna leigadabani. Matab hek phangbada nakhoi anina ne moi anibu ne hatkadabani. Hairiba singse kawganuko. Masida sune nakhoi anina aigi ningba ka helaba. Nakhoi ani aina ne laknagani haibase kawganuko. Asi hairiga saru makak aduda laison ama sonduna laimu ani ado mafam adudagi mahankri. Aduga injingwi thawai nupi ado amu kaurami.
Thawai nupi adusu no kheduna mami sami paiduna laklami. Aduga amaiba pisak manakta koipai paiduna leirami. Oh, nang lakli dada. Ngasidi ai nangonda thau ama sinagi. Haidibase nahakna pangthokadobani. Karigumba haidibase nahakna hek pangthokpaga nahaki thawai ase matam pumbagi oina naning nakha tamhalagane. Thawai nupi aduna no fit tawraga asam hairi. Amaiba nahakna kari pamliba. Aduga nahaki apambado aina pangthoklaba matung nahaki wa ngaktrabadi aibu phatte hainu kari wano takpiro. Amaiba pisaksu no fit tawraga hairi. Ha phare ai hairagi. Aise pisak ni pisak. Mamangi matamda amaiba pisak haikrabadine khangdaba kanasu leitabani. Pisak aidi atai amaiba amaibi kayadagi wakhal tongali. Aduga oidabasu haikidri. Phare taruko ai hairagi. Ngasigi numitagi laikai asigi lamlong ahum phangba asida nahak arakpa mi khuding tamnagadabani. Aduga nahakpu oknaruba matamda wanthaduna sikhiba mi khudingi thawai ado nahaknane sumduna purakadabani. Madu ngamlabadi nangi apamba aina thongalagani. Phare chalo ai laigi thau khara tawkhigi. Hairiba thabak ase pangthoktrabadi aibu phatte hainu ko. Thawai nupi ado pisakki mayumdagi pai khirami. Pisak sor asama mahondok laga laigi oiba lairi ado chena khara phaktok laga atopa thawai khara kaunanaba khanjai. Adubu laimu ani adumadi thawai nupi adumaga mathauna yengkhige karigumba makoi ahumna aigi apamba pidrabadi atopa oina kona kauragi khanduna lairi ado thopsin khirami. Amarondong kondom amadi naubasu sak thongba loiraduna sak saminarami. Sak adu chaba toklabada makoi anina haina khiba thabak ado pangthoknanabagdamak sem sarami. Pumnama ado loirabada makoi ani ado ngarang nupi amana inching khiba khongbal ado tamna laami. Hairiba matam asidadi pisakso ehing tumsit phadabagi kana tumthakiba matamni. Makoi anina leptana asam lakpana hauzikti khongbal ado yorami. Khongbal ado hek yobaga ngarang ukhiba injingba nupi aduna laikhiba mafam ado kuiti thirami. Kona thangda khongbal adogi khara kachin oina akutpa ama leiriba aduda mai thakibagi sakpa loidriba sing khara tasindana puna leiribada urami. Matam aduda makoi ani du munna ngehak yengnaraba matung kumthaduna kom adu tamna laklami. Matam aduda ngahing manam so yamna kana namba hauраklami. Migi saruman ba sarumate kharasu leiriba adu thengnarami. Saru ado paigi hek tobaga mafam ado akanba uful puba nungsit kanna silakki. Nauba amadi konupso makutuna mamit adubu kana khumsinlami. Ngehaki matong resitliba nungsit adusu lepkirami. Matam adura sarumate kharaduga asakpa loidriba sengkhara ado nungsit na pukhibagumna kari amata leiramdri. Makoi aine so phuk haugatuna tungmang yenglami adubu kari so leiba ukhidri. Bainaba hojiki saru sing adu kadai de leikrigi. Sing adu so amta leiramdri. Baikodo akhoi ni yumda halasi. Thokliba asigi maram pumbase akhoi ni nadi khanglaroi. Aduna amaiba amaibigi mateng tawraga kaino haibado khangdolasi. Makoi anasu mafam adudagi mayumda hala ami. Nauba su mayumgi ahalaman singda nong nini di nauba hoida leirage haina hairami. Aduga makoi anisu wa kaya tanaba lepdri. Asam na pungja khara housing khrabada numit adusu tarakli. Lambida chatpa misu masak khangdraba mahalaba matamni. Laikai adugi yu yamna thakpa manglem su makuta yu chakhau ama pairaduna masa ado hairi hairi laklami. Lambi ado matomta chatpada lambi ado thunglabani. Matam aduda laimu ani adusu kondongi mayumda pairakbani. Tan chanana manglembana laklibada ubada asamna hainai. Itaw laimo Inguni nupa asi kaya ada mathibung si lauribano. Masa asisu tudu kay ngawrba asida makut asisu yu jerang amasu amuk pairakline. Khandi ngasidi nupa ase kihallaga magi yu jerang sa munduna mahaw yenglasi. Manglem machindasu asumna lauduna setli. Oi, nawa laudi. Nawa sunglo laudi ay sini.
लाई ओइगेरा बुट ओइगेरा मंगले मै लेरिङै नोइ अमत्त नवा लौदि इखुत्तने कल्ल कल्ल हुई हौदोंग कया थवाइ थाख्रबनि अइबु किदब तौनुको माल मंगलेम नोइ नवाम त लौदि मंगलेम नोइ नवाम त लौदि हाइसिनि lambi adugi sidaida ngehek amuk phamduna yu ado thaknana batawrami matam adura laimu ani adusu manglemgi manakta laktuna iwang wangba makhe musuk mubu makhe leptuna leirami manglemdi mamit adusu yu chereng aduda yengduna pulliba kisi ado lauthuknana batawri tanja aduda wan sukan tawning ba phaurakhi aduna phamlambadagi phuk haugalakhi kari upambinu sidi onthokna wangkhreने masidi ukhong asidi oine hekta wan tawsilagi asi hairaga laimu ani dugi marumda wan tawrami matam aduda laimu do tariba yu chereng ado laimu amana tap launa lokhataga chetpa horami manglem su wan tawba loiraduna famtharaktuda yu chereng ado kisi amuk thoke tawrubada yu chereng ado thiba phangkhidri kai no Hojita mafam asida thamkhibani kainune asi hairaga koima marami nungdang oibana mamkhibana mamit adunsu uba phangkhidri phikhawdu yawriba market adu lauthoraktuna khetaga thirami market adu khelakpa aduda laimu ani adusu hau thaba makhe sen khirami matam aduda manglemda so asamda hairami oi kana no huranba noi na walaude khangaba huranba yu fawu leiraga thakpungam noise aina na walaude khangaba asi hairaga manglem churup ama chamkhatlaga mayum tamna chatkirami laimu ani du sukhara selakpaga mongsong amada sangduna yu ado thakminarami laimu ani do yu adu thaklubadagi makoi ani do khara ngaurami khara ngaurokpa adudagi laimu ani do hanagi karan tabi do amu hauraklami Itaw laimu yu sinahan kaidi khangde adubu onthoknabu nungai khreda ita kanade ngasidagi yu ngawa misingdagi ne thiamduna yu munnaba horase asi haina hairami amaramda thawai nupi adusu lamlong ahum phangba aduda hauba ujaw amagi masada nap tuna leirami aduga laikai adugi mi lakpa ngaiduna leiromki tanja aduda thabak chatluba karan yamna taba hanuba amasu lambi aduda saisu ama kok suduna laklammi lamlong ahum phangba adugi ujawda napliba thawai nupi ado hanuba aduni yorakpada tamnage khalakpa matamdudani thawai nupi aduna paiduna napliba usa ado tektuna makhada taraklami hanuba aduso haipeti khangbagumna tawrami adubu hanuba adusu karan tabada number 1 laikai aduda laikai asida aina thaina tawrambado haujikta amuk tawrine se aina kanadi haidana tokhrabani karamba minone aingonda kinena ba tawraklibasiba masidi ngai haktum lumduni yengigeda kanadeda asamna hanuba adusu lumduna leirami thawai nupi adudi ahal adu ubada mana oina ahal adubu ubada kiriba haibada oirakli ahan adusu ikut laba mamit ani ado soktoklaga mamituna kuptane lumduna leiri tanja aduda thawai nupi ado hanuba adu chatkrabadi phani haiduna sukhanjarami tanja aduda nupa ani ahum amasu lairak aduda lakpa urami ahal aduna su asunda khanjari noi lakledana noina soidana oirangani ba usa se koktaktaga taramlabadi ai siroidrabasi asi hairaga kongkut aduda masa ado kuntharaga tasinduna leirami thawai nupi adusu ahal adugi maung ado yengduna leirami naha ani ahum duna asum lakpada tektuna tariba usada urami usa ado pairaga laktana langthoke tawrakpaga hanuba aduna pairiba chaishu aduna su sabu kanna lagaklami matam aduda makoi ani ahumdusu ima haida lauduna chenba haureklami tanja aduda hanuba aduna kongkut adudagi tholaktuna ngaikho hairami matam aduda kiganba naha amadi hanuba aduna makon isisiba makai ngaikho hairakpa aduda kimanbadagi gyan mangduna leimaida takhirami aduga ataidi kimanbadagi mayum yaunadaba chenkirami
Ahan adunasu nupa adugi manakta sanglakami. Aduga thawai nupi aduri asumna khanjay. Oh, ahal asina hena aingondagi kikraba. Ay amayba adugi thawdang ase pangthokpa ngamni thajadri. Adubu hayeng khaka yengkhigi. Asi khallaba matungda thawai nupi ado hankirami. Amaramda amayba pisak yamna kanna saurami. Aduna thawai nupi ado kaurega asuna hairami. He thawai pangdabi. Nang ngasisu ngamdre. Aduni nang mamang khongbal satuna. Nongandri phawba inchingduna layo. Tumbaga yaroi. Madu nangi chairagni. In ado nongandri phawba chinguko. Thawai nupi adu su kapna khongbal aduda laklami. Aduga managan aduda su lai fedevi amasu porami. Aduga inchingba haukirami. Amaromda kondom amadi naubasu mamang khongbal aduda ngarang inchingkhibado jingbra haiduna yengba laklami. Makoy adi mamang tamna astum laklaba matungda khongbal aduda nupi ama kamna inchingliba ado urami. Matam aduda makoy anisu akiba puma phajilaga paktha laklami. Amaromda laimu ani adusu yugini sa aduna lamhang aduda kuchichatuna leirami. Amayba pisakna kaurabasu manadaga tadakai kuchichatli. Nauba amadi kondumsu haujik thawai nupi adubu mayak sengna urami. Hek ubada nupi aduki sakpam ado akibagi sakpamni. Saktam ado urubadagi makoy anisu maklap ado thak nikpu makai laithurak-tuna mahiyumlomda amuk hananab hauraklamay. Laimu ani tisu nauba amadi kondumbu urami. Laimu ani aduna pairak-tuna asumna hairami. He nupa, noy ani amuk tangay ko. Noy ani hinginglabadi khongthang ado lepko. Matam aduda nauba kondumsu chap lepi adubu mamay di laithurakti. Nakoy ani, aikoy ani ga marup sanasi. Noy ani da akoy ani na haiba khuding pirabadi. Noy ani na haibasu aikoy na pigani. Wahay ado tabada kondum amade nauba mamay ado laithurak-tuna kanano haina yengthurakki tawrai. Tanja aduda laimu amana asumna hairai. Ngaiko, namay ado laithurakino. Karigumba namay ado laithuraklabadi. Noy ni na akoy nibu ubada watharaga nathawai do thakibasu yai. Aduna akoy ni kanano haibado haige. Laimu ani aduna makoy anida asumna haiba hauraklamay. Aikoy ni se noy gumba taibang minati. Aikoy ni di laimu ni. Laimu oirasu mi hataba laimu ni. Aduga aikoy ni na haiba yadraba khudakta dum hatpa ngami. Aduna nakoy ani hayengse yu cherang ani puraktuna mafam asida purakkadabani. Noy ni su yu thaklabadi ahum mari gumba pura uko. Chalo yare. Aduga namay do di laithurakanu. Chalo. Nauba amadi kondumsu kibadi lairadana nukningbadum phaurimay. Laimuni hairibadusu thajaramdi. Aduna tapna laithurakpani. Adubu laimu ani dudi pairaga chatkibado manak adudadi laiba ukhirami. Makoy anisu mayumda prap chatlami. Numit astigi nongalamday matamni pisak na laimu ani adubu sauningba poklami. Pisakti ahing ado tumbayada laimu ani do na kaidawri haibado mamit ado ushundu na yeglami. Tanja aduda laimu ani do pisaki manakta changlagduna harauna asumna pautam jarei. Amayba hayeng dinupa ani do thawai loba yarani karisu khanbino. Ngasay aikoy nibu kawrakpada lakchadribado adugi maramdo haijake. Itaw maibana haikiba soirehe oja maibana haibiba nupa anido hayeng aikoy anigi nakta lakani. Matam aduda makoy animakto thawai loba yarani karisu khanbirurano. Laimu ani ado yunamna suloirabani. Pisakti manaton ado menduna lay aduga asamna hairei. Yare thibong law laimu. Noy ni she enadi yamna thajakhibani. Hayenge hek soibada noy ni laimu ne amuk hana oiba phangdanaba aina tawgadabani. Phare potharo yuga thakadana soire he noy ni chalo yare. Asi haidara amayba pisakna talami. Laimu ani dusu pisakki mayumdagi tholakduna maiku onduna kondumgi amadi naubagi manakta maiku onduna pairaklami. Amaromda thawai nupi adudi tamnabasu kaya haitabaga thawai ado yamna wajarami. Ahing dumasu kapna adumak lenkirami. Amaromda laimu ani ado kondumgi mayum yawraklabada maiku dumak olaga magi ka aduda paiduna lirami.
Kondom abadi naubasu tumba yadraduna wari sanaduna leirami. Bai kondo, ngasagidi bu asengba oidurane. Laimuna bu yu thakprane. Aduga yu puro kaina harisina kari oriba. Bai nauba, ai su khangdeda, ko kangauri. Adubu ahing nong hek ngan bagane. Yu cherang taramu hek ta purasi. Kari gumba laimu oiramadi phai. Adu natabidaga aikhoidaga sanara poiramadine. Makhoi anido thit tausi. Bai kondo, hayeng se ta maglem su puraga ne chasi. Masu yu yamna pamjabani. Phare, adumna taurasi. Ado bai nauba chana badi kai tosige. San noi ne ta thongnasi. Aduga chalasi. Lai bu oiro mi bu oiro khangdadi khangdo asi. Asi hairam laga makhoi ani da su pok taba makai tumtha kirami. Laimu ani du de harau bana loikri. San thoni na haiba aduda harau man kiduna kundungge mayum aduda ge su han kidri. Asumna aheng du su nongalami. Kondongi mapa adudi hanagumna ayu anganba aduda sajik phan ba chatkirami. Kondomna chaksang da sak thong ba chatkirami. Aduga naubana sallai ba chatlami. Naubana sallai ba chatbada laimu ani du su maikhu onduna matung inarami. Ngayake matung sani khara leiruraduna mayumda amu halaklami. Aduga kondongka makoi ani sana adubu stemlami. Bhai kondo ising sembaning pukri dagi khara sopiro saji samnanaba. Matam aduda laimu ani aduna kondonggi yena khada leiriba ising kol achauba sing ado mikupta ising pikpik thanna soktuna thambirami. Kondom maning thongodo hangtoklaga tholai. Matam aduda ising kol loinama ising na pikpik thanba makhai yauduna leirami. Kondom ne hekting aksanarami. Koinune kon mayam side ising amta yaukhidabani aduga matau karamna ising asyaram liba. Kondom su ising partil ado imungda pusalaktuna sa adubu chamlami. Pumna magloirabada thongba hurakli. Ngayake matungda sa thongbagi manam adu laimu ani dudi chak lamana loirami. Amaromda ngarang nupana ha ama kibadagi wanthagibada haujiksu choro londuna leiramli. Maram aduna atopa leikaidagi amaiba ama tauduna laitin krumnaba matung karisu tawkhidri. Amaiba aduna asumna hairami. Ibema naza asi karisu layok tingok panati. Masada pakhat kibanane magi mihul ase phathabagini. Adubune haujiktine karisu tawrori. Adubu laikai asida lai sanaba miga leibra hainadi chingri. Lamlong ahung phangbada numito tarabadine thoktanaba tawbiyu. Karigumba chatta yadaba thokabasune khutta mai ama paidunane chatpiyu. Phare phare asi hairamlaga amaiba do chatkirami. Asomna nungthilge matam loikhiduna numidang wairamgi pung banga taraklaba matamni. Kondom amade naubana manglembo hauba laklami. Manglem su numit ado sel amata leitabana masa ado yu thakningmana pothabang khangdaba habada oirami. Kondom amade nauba changlakpada ubada manglemda asumna hairei. Ibunga nueni bu karaida chatoino nang ta dagida laklibro ta manglem unaba laklibani. Ngasidi ta manglemga thaba amata tawminadaba yadri. Asi hairaga ngarang laimu anira hairakhibado manglemda su tamlammi. Matam adada manglem kanna nokthorakli. Adugi oiriko. Hoi hoi kaisu kaideda. Adubu thaba kobrane. Ado atai lairi laimu yu tha e haiba asidani ngaktaba ngamdine. Adugani no musu kuidri. Aina lambida yu purakpani. Adubune khangawdana mangkhibagi wani. Adugadi musuk muba awangba mi aninane puraga chinkhibagi wanida. Handak marakse dangi tadadi nokpu nokninglabani. Asamna wari ngahak tawraba matung manglemga makoi ahum ado lakminarami. Ngahaki matung kodom mayum ado changlaga mapa khangandana sa thongba ado kon amada haplaga puthoraki aduga labuktam na lakminarami. Amaromda pisakti thawai nupi ado lamdong ahum phangba aduda salhan khraba matung laimu anidasu ngasigi numita kondom amadi naubobu mathawai lo hairamlaga pisakti phamungda kadona hipthakirami. Laimu anidusu maikhu onduna lambiromda pailaklami. Matam aduda kondom nauba amadi manglem laklibada urami. Makoi ahum adu labuk aduda yaurabada laimu ani adu kauba hauраklami. Laimu ho tabro laimu ikoi lai tholo yu thakpa horse
Matam aduda laimu ani adusu sa thongbagi manam aduda leiba ngamdraduna masakti uhandabida asumna hairei. Phare aikoini nakoigi nakta lei aduba noina laimu aikoini bu ubada kiba yadiko. Matam aduda manglemna hoida yareda yu ase aidi mimangdane kuine thamba hinadi sat tholo thengkinabani. Manglemna aduna hek haikibaga laimu ani edo yamna su wangdabi sang amada khara nemlaga moi ahumge mamangda thoglak-lami. Matam aduda kondum nauba amadi manglem soi laurami. Adubu kiganu pakhatkanu haiba aduda akiba kumba phazilami. Laimu ani aduna yu cherang ado ama sat parega hairei. Phare yu ase haiba horo aduga thakminarasi. Manglemdi thakning leibaga mapa chana khiduna yu ado haiba horami aduga thakpa hokri. Laimu ani dusu san thongba adusu hauna chari. Laimu ani gi khucha ado amukta saba phangdaba adumnani chariba ado. Kondumga naubagadi yu ado thaktri. Manglemna nui anisu khare thaksilu wari saba nungaina naba haidaklami. Adudagi kondumga naubagasu yu thakpada horakli. Yu uba yadaba manglem do ngasidi pena thakli. Ngihaki matung laimu ani adusu ngauba horaklami. Amaromda thawai nupi aduna lamlong ahum phangba aduda mi lakpa ngairami. Adubu lakliba mi khudimak khuttamai amamam paiduna lakpa oibana thawai asina karisu tawba ngamlamdi. Numidangi pung 10 mukta silakpa matamdari thawai nupi ado pisakki nakta laktuna ngasisu ngamdrena hairami. Pisaknasu adudi ngarangumna ahing pothadabi inchinguro hairami. Thawai nupi adusu laithi ama poraduna khongbal adu tamna laklaga inchingba haurammi. Laimu amadi makoi ahum adusu yu adu cherang tarani yamkraba yuni. Adubu laimu anido thakpa heman khibana loigadawri. Laimu ani aduna asumna amu hairami. Yu asidi loikidore. Sa thongba siga yu siga khara am purakho. Aduga ne noina haiba yari. Ado asengbagidi noishe akoi ni da haluchu hairakibani. Adubu noini ne ngasidi akoi ni bu pelhalle. Aduna noini gi ne thawai di kanbirani. Ado yu khara di loro. Kondom amade naubadi thakliba yu adudi nisaga karino khangdrabani. Laimu anido ubada adubu manglemdi laimu sing ado maga toina loinariba mamanaba amagumna loinari. Kondumga naubaga so haugatuna yuga chananabaga amu lobu chatkirami. Daw yaba haigadra yu yoliba imung adustu tibi yangduna leiramli. Aduna matam isang sangdana yu adubu laurami. Aduga kondumgi yumdagi so chananaba lauthoraktuna labukta amuk laklamni. Makoi anina labuk yorokpadadi injing binupi ada amuk injingba urami. Adubu moini da karisu tawdaba oibana in adumuk jingduna leiri. Makoigi madak yorabada makatana yu ado amu thakpa horaklami. Hadakti kondumga naubugasu laimu ani aduda kidri. Mamanaba amagumna nungaiba wari kaya saba horami. Laimu ani dusu thakpadi lepti. Tanja aduda pisakna laimu ani ado kauba horaklami. Adubu chatpadi chatkidri. Asum leptana kaubadi lepti. Tanja aduda kondumga naubagana asumna hairei. Haujikti noini shu aikoi gai taw sanari. Aduna wahang khara hangjagi sengnadi khumbiyu koi taw laimu. Laimu ani diso asumna khumki haiduna hairami. Naubana itaw laimu khungbala sida inchingdi bisi kanano. Khungbala si ising leibisu nati aduga nupi asina nungdang khuding inchingdi si kaiginoba. Inchingli nupi ase aikoi miyoibadi nate. Maram aduna noi ani di khanglamgani sengnamta haibiro. Laimu ani aduna so asumna haiba haurei. Oh asigi oireko siburo nupi ase asibagi thawaini. Mahakna koigumna hingduna leiba misak nate. Wahai ado hek hairakpaga manglem to magi haunabida haurakli. Oi manglem ne nawa lodi haishini. Manglem aise ajamba nate. Sathi bo hui haudong halaga ne. Chariba manglem ne nawa lodi haishini. Asi hairaga manglem di hep thakirami. Laimu ani du ngauri makha amuk taraklami.
Nupi asinane ing chinglibase chingningdana chingba nate amaiba adunane pangthoku haiba thabakto pangthokpa ngamdabagi asumna laknaribane adugane aigoi aninane amaiba aduna sunoinise haluna hairibane adubu hojikti noinise khoinigidi tawoirabanina aduna hatpiroi ta Manglem ding ngawman khibana wa phawba haiba ngamdri sanariba wari adusu takhidri adumak yungawbagi hongnabi choiron paro londuna mawa lawde haiduna tawduna laikri laimu ani edugi wari ado makha taningduna asumna amu hanglai pareda aikhoi bu halu hairiba misak tudi hadokpa yarodro laimu ani dugi ningba thungali haiduna so asengba pumbaso haidoklami yungawrabaso kondom amade Naubaga gyan di taribari maram aduna laimu anida asumna amu hairi Pareda Dawlaimu hojikti asengbudu noininasu loina hairabaninane pisakto amuk hana amaibagi shinphamse oiningdanaba ngasimak aujingmak makhong makhuto thudek lurasi ma hek leiri khaye nakhoini shune aikhoida yam yet tawri adunane amaiba pisakto warak lurasi Manglem sungawduna hiplambadagi phuk hagolaktuna adumna asumna amu hairi Hera laimu noinishu yu kayam ngawragene angang soina upet lawbudugi wabu wa oina ngangnaradana ai tawge law asi hairaga makhoi mangamak ngawri lakminarami ngehaki matungda pisakki mayum yauraduna pisaktu thawai aniduna maron mari iphai phaiba makhai kauzarei Bisaksu tumthakiba oibana laimu anina kauribado taramde mu aniduna kauribado bisakna tadaba aduda laimu anido usitrine khanduna somangda tariba nungsing ado khullaga yumthak aduda kana langba haurakli laimu amana thong kana kholi aduga makoi ohumdi bisakki mangol kachinda lumduna leri nung thomliba laimu aduna yena khaluka chenduna thomba amu haurakli adudagidi pisakto hojikti tawriba mayam ado tarami Hais karino sidi kanaro aigi yum asida but thajalakli ai amta yengkhigi ase khandana mabit ado isinba horakpaga thong kholi balaimu aduna ngawri amuk ko bahaurai Pisak ngosare kauri se tadro nangi se goibu sitriro phare adudi nangna kobuda laroi ko akhoi jo Chatlage yaraba natro matam adudo isinge tawramba mamet ado pangthoraklaga ho laimu mi ani wedi ko khangni mi usidaba yungba se loina kaiba tare mi tawrise asi haraga thongado hangdorei thong e hangdokpaga laimu aduna noksilai laimu aduna nolakpa matamda yinam sunam lakhi aduga atopa laimu dusu changlaktuna lepminarami oh noinidi Atai chinjak sabagi muhutta taba yu oina thaklisina kanagi yu tawrisi yone chumna phabo lepa ngamdrine noi aina di noine se aigi mating pangnaba inakta kauduna thamani aduga ona taina bangaktani ngasi phawba noini na tawribasi naha nongmusu haiba sadana gari adusu mapugi mayum phawba thindana noini ngasi di nungai dana ase hairaga khawda hapliba migi saru makak ado puthoraklami Matam aduda laimu ani aduna Amaiba nangbu ngai khone akhoi di ikawbu kawri ngasi se akhoi ni ne itaw ohum khak yum asida pujarakpani makhoi ga susa khangno akhoi ni ne sune naha ki maram singdo moi hum da haiduna khangkhre ahum do yamna phaba ngaktani asumna hairami pisak laimu na hairibado mi oiramgani haibadi khangjadi atopa laimu oiramgani haina khalle Oh phare adudi natao homdo kokshiro adubu noini dine ngasi ai shawon-bagi kharadi lakna batare ko laimu ani aduna makoi hombo kore Mangol ka chindalum liba moi ahom adu sutaraduna manglem namang tharaga changlai masada chumna changba phau ngamdabagi thongi pona aduda phurit ado palami Manglem leimai da turak lami matam aduda kundum ganaw bagana ta manglem hairaga haugat pirami Bisakti masado pakhat pana loikri punamok moina loina khangkre haina
Manglem phuk haugalaka pisaki manakti sanglak khol khara kalapna morol adusu yu ngawbagi ngauri asumna amu hairei. He pisak haba mi masa nangumba pietlawa nangga aingondagi na phawba yariko. Ai say manglem nawa laudi ai shini. Oi nawa laudi ko nangna khalisi kaino ba pietlawa nangna asuk chaw khraba laimu ga sanadana. Asi hairaga ngangba lepkhidri kondom amadi nawbana pisakna yingluba matamda pisak adu makuta pairiba saru makak ado urami. Pisak su saru makak ado kangkhada hunjin khirami adubu laimu amana amuk puthoraktun hairei. Ngasi daidi pisak haina kaujaba tare. Ngasi di saunu he khoini su ngawreba. Ado pisak nangna nahan khay ai khoini gi apamba tawdabagi nangi apamba da tawhankiba. Ngasi di warabiroi ko. Asi hairaga pisakpu laimu aniduna kanna phurami. Laimu ani aduga kondom hoiga yana khibagi matung inna pisakpu makhong makhut ado punduna thalami. Adu loirabada laimu ani duso asum hairei. Itaw hom noini na khoini gi apamba pibagi noini gi apamba su pirabani. Ado yadre he isha se ngawbana loire. Matam mangalanu noigi apamba do tawro. Tanjadu da manglemna pisakta asum hairei. Pisak nangna kondunga nawbuga hana da benchilishe kaygini hayo. Pisak swai lawi wahi ado tabada aduga laimu ani edugi magunso hausikta da khanglami. Manglemna hanglibado pisak khumbangamdi adugi manglemna pisakta khupangna amuktang tharami. Pisakto ayo haina hairami adubu aduma haiduraktri. Laimu ani duna su pisakpu tap pairaga phuba haurami. Phuduna hangi adubu adumak tuminle. Laimu ani duna su asumna amu hairei. Mina hanglise khumune afaba mabuk sengba itaw ngaktuni. Asi haina hairami adubu pisak su khangba ngamdramali aduna haidoraklami. Matam aduda kondum ganao bugana. Itaw laimo. Itaw ahanda kuthaningdi. Aduna ta manglemga noine khara du morakpi. Aduga matung manaw lai sanaba ngamdananaba makhung makhutto thude ama. Laimu ani adu sumoi anigi ningba thunganbagi laman singba oina pisakpu tap taba makai phurami. Maraktuda manglem su menman tadana pisakpu phurami. Aroibada makhong nama makhut nama su thudiklami. Pisak ayo haina saina khangba netana makhut hanba ngamkhidri. Pisak to phuba yaba phuramlaba matungda phamungda thanamlaga laimu ani dudu moi ahumga yumdudagi thoraklami. Matam aduda laimu ani adudi potharuragi ngawre hairamlaga maikhu onduda kondumgi kagada sankhiduna kangkhada potharami. Khangauduna laimu ani do mangkhiba aduda makhoi ahumda sungaktuna tungmang yengduna yenglami. Mangleng sumayumda thilamlaga kondum nanga nawbugasu kondumgi kada sanglaktuna hipthaba haurami. Matam aduda laimu ani ado kangkhadagi thulaklaga itaw noini bu tumlabo laimu khoini su ngawre he. Kondumga nawbagado khangbula poi phuk haugalaga. Oh itaw noini oiriko. Mane itaw adu itaw ngasigi di ngahak pothakhige aduga hengdaidine mafam asi thadolaga chalage. Adubune noini na koropa matamda dilakani ko. Aduga marak so khoini bu yu pithakpiyo. Potharo noini so akhoini su ngaya potharaga chatlage. Asamda makoi tumna khre amaromda thawai nupi adudi tumdana ensingduna leiri. Nongan phum torokpa matamda thawai nupi ado pisaki mayumda laktuna ai halai hairami. Matam aduda pisak maron suboi sudaboy asumna hairei. Thawai nupi ngasidagi di nang sunangi na phamda haloko. Ay amuk ahana na haku phajilar. Chalo. Asi haina hairami thawai nupi adusu haraubana loirami. Kudak aduda thawai nupi adusu thawai singi laifamda paiduna chatkirami. Laimu ani adusu kondum amadi nawbabu haudoklaga. Itawani ngasidagi di nungaina lehauruko. Ado haina khibadi kaunaroi si
Marang marakta khoinibu yu pithakpa sida yanarasiko. Chatlage noini shu lehoro koi tao. Asamna laimu ani du su chatkirami. Pisak su phamungdage haugat kangkhat pangamda. Ayo haiduna anaba khangjari. Nungthilge matam oiraklabada kondom amadi nauba pisaki yumda laklaga pisaka wakhal taminarami. Asumna numit asidagi pisak amuk hana lai phattaba sana khidri. Wari asi matang asida loijari. Wari asida nungaitaba wahi wata yaurabasu tabiribisingna pukchal chawna ngakpi. Wari asida narrator ehangna pathok saba matamda soikilangkiba yaurabasu mayamna pukchal chawna ngakpi haijari. Nasegiti mayamdagi kainanaba ya thangnijari.